Masa masu gumising nida nanza na ceng bagi kaladi honglan bibina singdo rong kaya dum ni musa satari hari go yum sangasi kadung ngai desu RPF na compromise taro yam sung sigum muising kadung ku RPF na ipa kedam amadi tradition custom bukan na binota sigumba tawul muising adu compromise taro hai ofensi tamjari Lona Tinkrabala Loglup, Revolutionary People Front RPF na Chahi Humfuga Matoi Shuruban nupa ama nupi masa amagi ijat mangal lubagi damakta makhongda nogmeina kaptana warakre makhongda nogmeina kaptana warakraba nufa adu Bishnupur district ki Kumbi police station konba khungang amadagini hari mahakpu chairak asi pidringai mamangda Bishnupur district ki mafam amada paumi singi mamangda puthoklega RPF ki Central Bureau ki division secretary da paumi singda madik chumba wafam thamladuna mahakno wakal Meemanadrabi sei kun taruklum surabi nupi masa ama ijat manki marangi matung in the party na mahakpu faraga wayan chathara matungda chairak makhal ahum pi na ba firep lokhi mara leira myoy